Nongmai lakhibagi mayokta wakan mifam famkre Thobal District ki Nongpok Sengmai Police Station gi manung chanba Yaripo Kakmayai gi Kakmayai Upper Primary School da leiba MR amadi IRB gi post gi sakangdaba singna nongmai manga lakhiba thaudu adubu yaningdaba fongdoktuna ngasi Kakmayai da Stern Youth Union Club Kakmayai amadi Maira Paibi na sinduna wakan mifam famkre wakan mifam adu da saruk yakhiba Maira Paibi sing amadi club ki maikaidagi fongdokhibagi matung ina Kakmayai khungang asiga yamna naknana Kukigi khul tara mari tara manga lairibani Yengnabasingna landara kadra haibigi mi painari ngai talak asida khungang asibu ngakliba MR amadi IRB dagi sakangnabasingna overpower tawduna nongmai lakpa asi khunjasingna thamoi chongna nungaite khunjasing asi amu hanna lanjena bataribra haina fongdokpaga loinana ahenba forcing thambiraknaba Manipur lenga ki puning chingsilakhi iduning thaugi post agi lawkharake ignorance and selfish maitai leader maitai intellectual maitai politician sing asi thaibong manunggi tin haiba ama leidai aduga karim khenade Asuk yamna selfish oiba maitai politician sing asi prithibhi da leiramlaroi leipak kaiba toiba praja waba wadaba makoi karim changbana te makoi power ngaihak paihawraga loire magi imung ina khulauradi yare si khaktani makoi gi outlook si leikai dagi hende migina mangal idea khajik phangbada ngamnana ba honai maitai gidi mathunda mai churaba fauba lengu yade Maitai manungda ngangliba wajau sariba afaubadi prithibida makoidagi hena kanba leitre asu yamna fataba mi sing asibu nakhoi mapok chama norokom da taba oyu assembly da budget pass tawhodrabanina nungairani hojik PR manungda di state consolidated fund dagi sarkar gi minimum expense khaktang sijinnagadabanni development project plan leikai gi thika gi paisa yaudre President rule asi tha taruk khuding Lok Sabha da bill pass tawraga chahi ahum phauba sangthaba yai Yare 2027 State General Election fauba President Rule adum thamba yarani Maitai khul ngakpa sing cheksillo kuki militant makaidi hawjiksu Central Force ka punna duty taminari bani Belly da Maitai militant sing loisinana ba GOI gi plan leibani British na Manipur da lan tarakhiba adu Maitai ningthau macha sing ningthau fam munaba afauba sanabadagi British mateng nirubadagini Manipur na India da tinkhiba adu su matamadugi Maitai kharana India da punjage haijaba chalubadagini India da pundragadi hunger strike tawraga sijaragani haina law khongdana tawbadagi Buddha Chandra Maharaja Silong da kawraga namdana major agreement sign tawhankhibani Myanmar da pangthokadoriba election illegal oi election watchdog Myanmar da military junta na election pangthoknaba tharang toriba si aina yade haibagi wafam thamladuna international election watchdog na international community sing da support tawdana bataksin khre haina agency gi report amana phongdokli Report asina makha tarduna hai Myanmar da hojik oiriba fibam asida asengba election pangthokpa haibaji oithokpa ngamloi maramdi opposition party sing bothing ba thamjinbaga loinana press sing maning makha tambada namthaduna thamli hariba fibam asida Myanmar gi military junta na election pangthokpa haibasi kanglon chumba election amadi oiroi maram aduna international community Myanmar military junta na pangthokna ba thaurang chathariba election asida support tawdana bagi wafam taksin ki China India amadi Russian chingba Leibak sing asida junta na paikhalib election pangthokna bagi thaurang asida support tawriba asibusu khantha binaba international election watchdog na taksin ki hari Assembly budget session cancel tawkhre Manipur gi governor Ajay Kumar Balana February 10 da thokpa order magi matung ina mamang da governor na January 13 dagi taragani thoi suba Manipur legislative assembly gi tare suba session pangthokna bathokiba order adu chatnara roi hari Indian constitution gi article 174 gi 1 gi makhada Manipur Legislative Assembly gi mifam pangthokna ba thokiba order adu khudaktagi chanararoi haina Raj Bhavan dagi thokpa order amana khangalagli Editorial column dagi lakhotjarake lengak sida yauriba MLA sing pen da wafam phongdoknarakpa State asida lengak sasan pariba BJP na luchingba lenga asibu sawgaliba MLA sing gi marakta pen da bagi wafam nongmagi hengalaktuna mapan thokna wafam phongdoknarakpa si taraina lawbuchumloi BJP na luchingba chungsin na balenga asigi ahan machahi mangagi matam loirba matung makhata na amu ani subatam ansidasu BJP gi MLA nongthombam Biren Singana chief minister adumak oiri ani subatam asi chahi ahum mapung farakadawre adu hawjik lairiba BJP na luchingba ani subatam asigi chief minister su oiriba nongthombam Biren Singh gi chathari balenga sasan asi dictatorship ki mawongda tawningbada tawi haiduna lenga asida yariba MLA sing na pen da wafam kaya phongdoknaragli lenga sasan ama leibada maroiba Portfolio Oriba Finance ki famsu chief minister na pairi state asigi chakhu tharang yauna tungan ba center na sponsor tauba project natraga scheme sing state asigi ching amasung tamda paikhatpa matamda michang mikhai nai na thabak chathai haibagi wafam su leiri loinana state ki maroi ba harau kumhai yauna chahi gi oina chakhu tharang amari leinana thabak su ki ba scheme natraga
ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯁꯦꯜ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯐꯟ ꯊꯥꯗꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯕꯗ ꯅꯠꯇꯅ ꯊꯕꯛ ꯁꯨꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯕꯗ ꯅꯠꯇꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯐꯥꯎꯕ ꯆꯠꯊꯕ ꯌꯥꯎꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯜ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯁꯕ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯇ ꯐꯝꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯐꯝꯂꯤꯕ ꯐꯥꯏꯅꯥꯟꯁꯀꯤ ꯊꯧꯄꯨꯕꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯦꯜ ꯄꯤꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯁꯨꯈꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯒꯤ ꯁꯦꯟꯐꯝ ꯊꯥꯗꯣꯔꯛꯄꯗ ꯄꯦꯟꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯨꯝꯅꯃꯛ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯥꯟꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯣꯟꯅ ꯂꯣꯟꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯉꯁꯤꯗꯤ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯄ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯁꯤꯡ ꯌꯥꯝꯂꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ, ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯗ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯉꯥꯛꯂꯛꯇꯕ ꯀꯌꯥꯗꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯃꯄꯥꯟ ꯊꯣꯛꯅꯔꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ꯫ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯃꯆꯤꯟ-ꯃꯅꯥꯎꯁꯤꯡ, ꯃꯃꯥ-ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯅ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯑꯃꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯇꯥꯔꯝ ꯑꯁꯤꯗꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯁꯥꯎꯈ꯭ꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯁꯤꯟꯗꯨꯅ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯃ ꯄꯤꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯆꯦꯌꯔꯃꯦꯟꯒꯤ ꯐꯝ ꯄꯤꯁꯤꯜꯂꯒ ꯊꯕꯛ ꯇꯧꯍꯟꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯈꯥꯡꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯉꯛꯄ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯉꯁꯤꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯆꯍꯤ